Hi sister. Hello. Hello David bro. Thank you. ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ. ꯌꯦꯡꯃꯤꯟꯅꯁꯦ ꯅꯣꯡꯃ ꯁꯣꯔꯣꯛꯀ ꯆꯠꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯃꯤꯟꯅꯁꯦ. ꯆꯤꯆꯦ ꯍꯣꯏ ꯎꯗꯕ ꯀꯨꯏꯔꯦ. ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯤꯆꯦ? ꯆꯤꯆꯦꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯕꯣ? ꯑꯩꯁꯨ ꯀꯨꯏꯔꯦ ꯁꯪꯗꯗꯅ ꯉꯁꯤꯗꯤ. ꯍꯧꯖꯤꯛ ꯁꯪꯉꯅꯤ ꯌꯥꯔꯒꯗꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯊꯥꯔꯛꯑꯒꯦ ꯇꯧꯔꯤꯅꯤ. ꯆꯦ ꯄꯕꯤ ꯃꯅꯤꯄꯨꯔꯤ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? Yes, thank you ꯆꯦ ꯄꯕꯤ. 3 likes. ꯏꯆꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯨꯝ ꯉꯝꯃꯒꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯥꯏꯚꯁꯨ ꯊꯥꯔꯛꯀꯦ, ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯂꯛꯀꯦ. ꯉꯝꯅꯕ ꯍꯣꯠꯅꯖꯔꯦ. ꯊꯕꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤꯗ ꯄꯥꯔꯠ ꯇꯥꯏꯝꯅꯤꯗ ꯍꯥꯏꯗꯤ ꯆꯣꯁꯃꯥ ꯌꯣꯟꯕ ꯗꯨꯀꯥꯟꯗꯅꯦ ꯐꯝꯃꯤꯕ. ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯗꯣꯛꯇꯔ ꯂꯥꯛꯏꯌꯦꯕ ꯆꯦꯛꯑꯞ. ꯑꯗꯣ ꯃꯄꯨꯗꯨꯅ ꯑꯩꯉꯣꯟꯗ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ. ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯅꯤ ꯂꯩ. ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯃꯁꯤꯅ ꯑꯩ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅꯅꯦ. ꯏꯀꯥꯏꯖꯩꯗ ꯑꯆꯧꯕ ꯊꯕꯛ ꯅꯠꯇꯕꯅꯤꯅ. ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯦ ꯄꯕꯤ? ꯃꯅꯤꯄꯨꯔꯁꯦ ꯔꯥꯁꯤꯗꯤ ꯁꯥꯟꯅꯔ ꯂꯩꯔ ꯃꯥꯜꯂꯦꯗ. ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯥꯏꯐꯅꯤꯅ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯕꯁꯨ ꯀꯤꯖꯩꯀꯣ. ꯍꯥꯏꯗꯤ ꯂꯣꯏꯁꯟꯒꯦꯗꯤ ꯍꯥꯟꯅ ꯂꯣꯏꯁꯟꯕ ꯌꯥꯔꯕ ꯄꯣꯠꯅꯦꯕꯀꯣ. ꯁꯤꯉꯩꯁꯤꯒ ꯑꯃꯅ ꯃꯅꯨꯡꯗ ꯀꯔꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯕ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯟꯅꯗ꯭ꯔꯤꯁꯦ. ꯊꯣꯡꯗ꯭ꯔꯤꯌꯦ. ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯒꯠꯂꯦꯕꯣ ꯍꯧꯖꯤꯛꯁꯦ. ꯀꯥꯞꯅꯕꯩ ꯂꯦꯞꯇ꯭ꯔꯤꯕꯣ ꯆꯤꯆꯦ ꯍꯧꯖꯤꯛꯁꯨ?
อะไรน้ำตาลูกหงว่าแม่ฉันอะไรลูกหงมาเลยอยู่แล้วไงนะSinay sum sagal lakatoy sagal lakatoy daw. Doon ay income daday din eh sumay na ulang than na pame. Ing nagakang mga mday sa Sapok Maje. Kay Hage Prince. Happy Holy Prince. Holy Sanadra po. Nungari lang ni nungari po. Prince sana dumaan sila sa photo view ko. Happily hangzi hanadi sangdara itu video jo hapangamde. Da hojiti dum pharaga sangani ba do live shooting chi matade tha bangamna ba tawge dai ni. Ay hojiti haflong on dai. Oh, kaidauri ba haflong on da. Nang hanagi thabak to dum sure ba. Che Phabi nei ba ne Che Phabi Manipur di holi sanara maroi natra lan tauri mani na medam ai mapam de sapang man company da lai ai dam ha nei bitu do suri ba ba Yes, Priya sana noi mami jeng na kada balai ra sune paskani ta dum la pa ya ni khangam ra asiga sande ku dingi lion club ki doctor lai ma ko asiga mami jeng bi doctor he lai September lai siga la ga yeng ma ya ni asiga da phang da ba class kai ka pa wa do sa koi siga dum phangi kham ra ala nang dum mami jeng ada mi ga le de ko ka sa ya tha ro kham ra Priya Apong kumanse kabi ang girlfriend se oy nang in life ta lay hawri. Se kabi ay girlfriend se oy nang in life ta lay hawri. Oy nang hai se ina masusila to ba. Ay kabi from ano apa may yaure. Se keep it ho ka lore ta na. Karam mapa mi no. Power jaw pa ma na power jaw pi re pan daga na stylish ho to pi re. Prince girlfriend ka lai ra bore YouTube tagi girlfriend ki line ka lai ra bore tapang kumang bhot matamda ai la kani jumda tu desi ko na ho je hafong na sui ro ai se jabe umoy akoy manake ni akoy ina masin ko ni Yaw sang may thapadi yaw na mali sa Manipur lai kim dito. Che Phabi kai da lai ba? Ibai na kai thabaw tawi mo. Che Phabi live taki phangna ki bani Manipur gi. Hana di akoy matam da FB dagi khangna bachana mi hoji na YouTube hangna bani na YouTube tai khangna ba mu chatna re ntra. Sabong Hymas sa Sibani mo. Hymas ne, hujikni kuy na nusin na baca na drab ne angam makoy na rab ne doon na Prince kaya ang naluhong to. Mina munjagi ni Pamudra. Ano, kumain live trip ko na. Ado di, no yan itong narakan na. Ano dagi, ano dagi.
ꯕꯣꯔ ꯂꯧꯕ ꯇꯥꯏ ꯍꯦ ꯅꯣꯏꯕꯥꯅꯤ ꯀꯩꯒꯤꯅꯣꯗꯤ ꯃꯥꯒꯤꯗꯗꯤ ꯊꯛꯅꯈꯤꯕꯅꯤꯅ ꯌꯥꯏꯐꯕꯤ ꯍꯨꯏꯗ꯭ꯔꯣ ꯑꯝꯕꯥꯜꯗ ꯂꯩ ꯑꯝꯕꯥꯂꯥꯗ ꯂꯩ ꯑꯝꯕꯥꯂꯥ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯇꯥꯖꯗ꯭ꯔꯤ ꯑꯝꯇ ꯕꯁꯀꯥꯅꯤꯗ ꯐꯝꯃꯤꯕ ꯃꯤꯒꯤꯅꯦ ꯑꯩꯈꯣꯏ ꯃꯄꯨꯁꯦ ꯃꯥꯒꯤ ꯁꯣꯔꯨꯝꯒꯤ ꯕꯖꯥꯔ ꯃꯊꯛꯇꯁꯨ ꯂꯩ ꯍꯥꯏꯕꯅꯦꯕ ꯔꯣꯁꯅꯥꯒꯤꯀꯣ ꯑꯗꯣ ꯕꯁꯀꯥꯟꯗꯤꯒꯤꯁꯤꯅ ꯑꯩꯉꯣꯟꯗ ꯄꯨꯍꯜꯂꯤꯕ ꯁꯤꯜꯆꯔꯒꯤꯗꯨꯅ ꯃꯥꯅ ꯄꯨꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯖꯁꯃꯥ ꯄꯋꯥꯔ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯗꯩꯗꯤ ꯄꯋꯥꯔ ꯁꯤꯗꯣꯛꯎ ꯍꯥꯏꯕ ꯈꯪꯗꯦ ꯂꯦꯁꯇꯣ ꯁꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯩꯗꯤ ꯐꯦꯝꯗꯣ ꯁꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯂꯣꯏ ꯐꯪꯒꯅꯦꯕꯀꯣ ꯑꯣ ꯕꯁꯀꯥꯟꯗꯤꯒꯤ ꯕꯖꯥꯔꯗꯨꯔꯣ ꯕꯁꯀꯥꯟꯗꯤ ꯕꯖꯥꯔ ꯈꯣꯟꯗꯣꯜ ꯂꯩꯕꯗꯣ ꯈꯣꯟꯗꯣꯜ ꯂꯩꯕꯗꯨꯒꯤ ꯃꯊꯛꯀꯤ ꯕꯤꯜꯗꯤꯡꯗ ꯑꯩꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯗꯤ ꯏꯊꯟꯇꯅꯦ ꯑꯃꯨꯛ ꯇꯜꯂꯦꯕꯀꯣ ꯃꯊꯛꯇꯒꯤꯅꯦ ꯒꯥꯔꯤ ꯆꯠꯄ ꯃꯌꯥꯝꯗꯒꯤ ꯃꯌꯥꯝ ꯕꯖꯥꯔ ꯇꯧꯕ ꯂꯥꯛꯄ ꯃꯌꯥꯝ ꯇꯧꯅꯕꯁꯤꯡꯁꯦ ꯎꯕꯗꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯇꯥꯏꯝꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦꯕ ꯌꯥꯏꯐꯕꯤ ꯍꯨꯏꯗ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯕꯥꯏ ꯕꯥꯏ ꯆꯦ ꯑꯗꯨꯝ ꯁꯪꯕꯗ ꯆꯪꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯁꯄꯪꯒꯝ ꯕꯥꯏ ꯕꯥꯏ ꯎꯝ ꯃꯇꯝꯁꯦ ꯄꯤꯕ ꯉꯝꯗꯗꯅ ꯋꯥꯏ-ꯇꯤꯁꯦ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯦꯕ ꯑꯩꯁꯨ प्रमोद बॉक्स हाय हेलो प्रमोद थैंक यू मेरे लाइव पर आने के लिए